mayam punung pu sanjit sarmana taram noksari movie story Manipuri nang sim pudun laksari film si ki maming Superman masi handak ti kui dringi de release to budang ai ribanina production house ki maike de strike tharak pi abagi chance yamna wang maramadona samjilaga mayam de explain to jage adona samjilaga explain to wasi ki damakta mayam danga piu hai wafam su thamjari fare mayam ai huzik film si ki wari li ba haujarage ain haibada soi ki balan ki bamadi si thobu yaw matam de mayam danga piu hai wafam thamjari Superman की कैरेक्टर से लौबदा मयामना सु यामना पामना खिबा हेनरी केविल हारिबे एक्टर अदुदी हंदकी फिल्म स्टिकी सिंदोखरे हंदक नौना सुपरमैन सारिबे एक्टर सिना डेविड कोरेन सिट कौई अदुबा हंदक थोलिबा सुपरमैन फिल्म सु मयामना पामनाबा पैसा अदुकी मतिक तानबा ngamba mai paklaba फिल्म हाइबदु ओइखरे जेम्स गन हारिबे डायरेक्टर सिना नौना मागी ओइबा डीसी यूनिवर्स अमा सेमगटपा लोइनाना अनौबा सुपरमैन फिल्म सि पुथोराखिबनि हाइबसि मयामदा खंगनजरी मूवी सिगी अहोब सिनमक्तदा मसक्ति उत्तना नुपामगी खोंजेलना हाइरी अखोइगी पृथ्वी हाइरिबा प्लानेट असिदा ngasiदगी सही चहुंगी ममांगदगी मेटा ह्यूमन क्या अमा लैरगले हाइबदी अतोप प्लानेटगी लाकपा शक्ति लैरबा मियोइ सिंग अदुबु मेटा ह्यूमन हाइना खंगनै मखोइ सिंग सिगी मनुंगदा खरा मना अफबा मेटा ह्यूमन ओय अदुगा खरा मना यामना फत्तबा मेटा ह्यूमन सिंगनी हाइरिबा मेटा ह्यूमन सिंग सिगी मनुंगदा सुपरमैन सो अमनी महाक्सना ख्वाइदगी मपांगल कनबा अमदि शक्ति लैबा मेटा ह्यूमन ओयरिबनी Superman हाइबसी क्रिप्टोन कौबा प्लानेट अमदगी लाखिबा काल एल हाइना मिंगौबा एलियन अमनी ngasiदगी सही कुंथागी ममांगदा क्रिप्टोन हारिबा प्लानेट असे मांग ताकपदगी जीव पानबसिंग लैबा यादबा हाइबदु ओइखरबनी मसदगी काल एल गी ममा मपाना पिकलिबा मचानु पाबु स्पेसशिप अमदा हापसिलगा पृथ्वी दे थारखिबनी मरमदी मखोइगी मचानु पासी हिंजनबगी दमक्तनी असुमना अंगांग सि यावरबा स्पेसशिप असि इखोइगी पृथ्वी दे पाइसिलक्तुना अमेरिका गी स्मॉल बिल हारिबा खुंगंगिसता तारखिबनी खुंगंगिसता लेबा लौमी ओइबा मतै मनाव अनिना अंगांग सिबु थेंगनदुनी योकपिखिबनी अदुगा क्लार्क केन हाइदुना ममिंग थोनखि मसिगी मतुंगदा क्लार्क केन असुम सही यामसिलकपु खुदेंगी मागी शक्ति सु असुम हेंगलखिबनी मसिगी मरमदी क्रिप्टोन हारिबा प्लानेट अदुगा येंगनरुरगदी अखोइगी पृथ्वी की ग्रेविटी से अदुगी मितिक नेमी मसिना मागी हक्चांगबु यामना कनखनबगी मरम अमा ओय अदुगा अखोइगी सोलर सिस्टम मसिगी येलो सन हाइन खंगदरिबा नुमित असदिगी थादरको मंगालसिना मागी शक्ति की फंगफमसु ओइरिबनी क्लार्क केन मसागी सही कुंतरेट सुरकु मतमदुदगी पृथ्वी इस लेरिबा अवाब तारबा मियोइ सिंगबु मागी शक्ति सिन द्रोंगाक सेनबगी थबक सिंग होरखिबनी माना सुम तौरिबगी मरमदी पिकलिंगी मतमदा माना तोंगखिबा स्पेसशिप अदुगी मनुंगदा माबु पोकपिरिबा ममा मपाना वीडियो मेसेज समगा लोइनाना थारखिबनी मसदा ममा मपाना हारिबसी इखोइगी क्रिप्टोन हारिबा प्लानेट सि मांग तारले मसदा जीव पानबा मत लैबा याररोय अदुना इखोइगी अमत ngairaba asadi पृथ्वी हारिबा प्लानेट अमदि इखोइगी इचानुपा ओरिबा काले हारिबा अनि सिखक्ता ngairabani नगोंद सेलिबा शक्ति सिंग सिन अदुना पृथ्वी हारिबा प्लानेट असिदा लैरिबा मियोइ सिंगबु ngak senbagi थबक सिंग तौगदबनी मखोइगी दमक्ता नंगना मसिहा ओइगदबनी अदुबु असुमना फोंगदोलिबा मेसेज असिगी मखा तारकपा सरुक्ति स्पेसशिप असिना खोइगी प्लानेट येसिलगा ताबा दुदगी असोयंगाम यावबदगी मखा ताबा सरुक्ति येंगबा याखिद्रे मरमदुना काल एलना खंजरिबसी माना पृथ्वी सिबु काननबगी दमक्ता ममा मपाना हाइरमली हाइबा वाफमसिनी मसदगी सुपरमैन हाइबा ममिंग अमा थोंदुना मागी शक्ति सिन अदुना पृथ्वी बु ngak senbagi थबक असि हौरखिबनी महागसी क्रिप्टोन हारिबा प्लानेट अदुदगी लाखिबा एलियन अमनी हाइबसी काल एल मसामंगना मयामदो फोंगदोक्तुना खंगनखरबनी तबुदबु महाकपु चाउननबगी दमक्ता कानानि योग थाकपिरखिबा करम मफमदा महाकना लैबा अमदी मागी असेंगबा ममिंगना करि कौबा हाइबनि सिंगबसिदी मयामदा हाइदोक्ते मसिगी मरमदी मागा नकनरुबा सिंगदा हयेंग कोना थंगदा खुदोंग थिबा सिंग तादनबगी दमक्ता तौरिबनी माना सुपरमैन ओइबगा लोइनाना मेट्रोपोलिस हारिबा सिटी इस्ता लैबा डेली प्लानेट कौबा न्यूज़पेपर कंपनी अमदा रिपोर्टर ओइना सु थबक तौरी मफमसदा मागा रिपोर्टर ओइमिनबी लुइस लेन कौबी नुपी मगा मागा नुक्सिनै अदुगा महाकसि सुपरमैन हाइबसि लुइस लेन गी मफमददी माना सिनाना हाइदोई मतौसुना सही अहुम लोंगी मतम हौजिनख्रे क्लार्क केनना मागी नॉर्मल लाइफ अमदी सुपर हीरो लाइफ अनिमकपु फजन मेंटेन तौदुना थमजै तबुदुबु तांजासदा लेक्स लूथर कौबु नुपा अमनदी सुपरमैन गी मथक्ते यामना कलकपा सौनिंगबा क्या अमा फावरिबनी लेक्स लूथर हारिबा नुपासि यामना सिंगबा पैसा यामना पाइबा अमदी लूथर कोप आनि मिंगथोनबा चावरबा टेक्नोलॉजी कंपनी गी मपुसु ओइरिबनी अतोप प्लानेटगी लाकपा सुपरमैन हारिबा नुपासना खंगौदना मयांगी हीरो हाइबदु ओइख्रे हाइदुना मानदी याम सावरिबनी माना खंजरीबना मसागी होनजबन अमदी लौसिंगना अफाव मी ओइरकलिबा मागुंबा अमबु हीरो ओइना खनबगी महुता अतोप प्लानेटगी लाकपा हेक पोकपुदगी शक्ति यावरकलबा एलियन अमबु मयांगी हीरो ओइना खनख्रे हाइबु वाफमसदनी माना सावनिंगलिबसी मरमदुना मागी थोकपा पांबै सिंगसिनादुना सुपरमैन मु मिंगचत थियनबा अमदी माबु हातोकपसिनी लेक्स लूथरना पामजरिबसी तबुदबु मागी ओइबा खुसुखलाइ सिंगसिनादुना सुपरमैन बु इलाइलाइना हातपगी महुता मयांगी मियेंगदा माबु फत्तबा मी ओइना उहलगा मिंगचत थियलगा हातपदुनी माना पामलिबसी मसदगी सुपरमैन हारिबे एलियन असि अखोइगी पृथ्वी सिबु मांग ताखनबगी दमक्ता लाकपनी हाइदुना मयामदा लाना पाउ संदोकपा होरले मसिंग मतुंगदा माबु हातोकनबगी दमक्ता प्लान सिंग यालिबनी
Superman bu online gi khutang da mixat thien nabagi damakta namtha ki obe hater kya ma sumana semgalle mana Superman gi hater oina semgali basi yong ngaktani masing matungda Bolivia ko walam amagi president ga maga marup oina tinare hariba Bolivia gi president sida makhoi gi yumlon na baliba amoriba Jarhanpur hariba lam sida landana bagi damakta inchili bani masigi maramdi mapangal son baliba amoriba Jarhanpur hariba lam sida leiriba miyoi singbu kannan bagi damakta Superman shoidan maki lakani Bolivia hariba lam si America ga su achet pamari leinei adubu Jarhanpur hariba lam sidi America ga mari amata leinade aduna US government na Bolivia hariba lam sigi damakta mateng shoidan panglakani adubu Superman adi mapangal sonjaba leibak Jarhanpur gi misang shoidan leblakani adu eragadi America da leiriba mipum khudimangna Superman gi mathakta shoidan maki chawrakani ari wafam si Lex Luthor na khangi aduga mana khalamni ba simaksu awoi boina thogle masdagi America da leiriba mipum khudimangna Superman gi mathakta shawre aduga Lex Luthor na semgatkiba namthaki hater singasina online gi khuthangda Superman bu mixat thien gadaba shawningba comment kya masu viral chalanduna sandokle Superman na tawjari basidi leibak ni sigi marakta lan tawduna misam praja kya ma sigidabadu ngak thoknabagi damakta honajari bani adubu ona teinabada America gi misam prajana magi mathakta shawre amadi magi mixat su thire US government na su Superman gi mathakta shawre karigi damakta nasamaki leibak America gi mayukta nang leblibano haiduna wahang hangalagle masi khudong chaba lawduna Lex Luthor haibu nupasna mana semgat pa meta human singi lanmi tengol ama nek na bagi damakta hairi haibadi masi gi sakti leiriba lanmi singisna Superman bu phajil hanna bagi damakta hairi bani lanmi tengol sigi marakta yamna sakti leiba Ultraman ko bunupa amasu yauri aduga engineer haina mingthonba sakti leibi nupi amasu yauri bani Lex Luthor na nupi sigi haksang da nanotechnology si na duna yamna advance hoiba madi tamthirba misak ma olhan khrabani aduga paiduna satpang amba lanmi kya amasu makhoi marakti yauri masigi lanmi tengol sibu planet wat saina maming tholi bani masigi sakti leiriba lanmi tengol sinadi Superman mu maithi ba pibu ngamli bani tobudu Luthor na hairali bo wafam sida government action ama talo khatte maramdi Superman si prajamyam gi di hero oina leiri bani kariguma Superman bu phana na bo honaru butarabadi prajamyam na soidana saurkani haibsi government na sukhangli bani masdigi Superman bu phana na bagi damakta magi mathakta prajana sauna na bagi damakta plan na sin bataram masdigi Ultraman hariba sakti leiriba meta human asibu hammer of the Bolivia haina mingthon ba tongan ba shoot ama sin halle aduga metropolis city da landana bagi damakta inchin bani masdigi mana US ki city da sangsilaktone attack tawsilaga amang ta kyama thogalle asumna tawraga mayam gi mieng da uhali basi Superman na Bolivia hariba lamadu da ayet papiru bodagi makoi gi superhero amo ariba hammer of the Bolivia haribasna US ki metropolis city da laktuna landara bani haibu wafam silana sandole haibadi maral khudima si Superman da thangjin bani hammer of Bolivia haribasi tawshinna bani shoot asigi manungda Lex Luthor na semkhiwa Ultraman hariba misak si yawi haibisi prajamyam na khangba nate asumna mahakna city si manghan takhalakpa matam sida Superman laktun mangonda attack tawsilare mastigi makhoi ni yama tamthina fight tawna tobudu matang stangli wafam di khwaidagi hena sakti leire haribo Superman bu hammer of Bolivia haribosi mukhutama mai thire asumna Superman kana gumagi mukhutama mai thiba phangbase handaki sina ahan bani Ultraman among yamna kana pansama thinbag loina na Superman bu yama lapna langthokirami mastigi Superman si Antarctica gi unnakta kupam phamsida yeshin no tai magi haksang da so asopan dar pik thalle hojikti magi haksang si suleng bangamdre tanjasta mana huisal khongduna magi sakti lerba crypto haribo huisibu kauri masigi huisisu Superman gi planet Krypton haribo dudagi lakhibani mangon su angakpu makhal gi sakti kiyama seli bani hojik Superman huis da hairi Fortress of Solitude haribo pham da ibu puduna salu haribo pham si un marakta leiba Kryptonian singi headquarter amani masibu Superman na akhanaba crystal makhalamana semkhibani hariba crystal makhalasi Superman na magi planet gi lakhiba space batugi manungdi aurkhibani hojik crypto haribo huisina Superman gi phiji de siktuna singlaga puraklaga Fortress of Solitude haribo phamsta puraklai manung ista Kryptonian robot khara sulai makhoi myam changduna sathina sokluba Superman bu layeng nabagi damakta honari numit ki mangal bu pulap oina tasilalaga Superman gi hakchang di henbadagi ma hojikti yamathuna phakre masi matungda Superman na hammer of Bolivia aibadi Ultraman haribo nupa adugu phuna nabagi damakta mu paikre tobudu bu makhoi ni amuka su phuna rakuma tamda Ultraman gi makhutta Superman se amuka su mai thire mana sumna mai thiri bigi maramdi Lex Luthor haribo nupasna Superman na hack tawrkadaba step khudimak ngasidagi sahi kya gi mamangdagi study tawduna lakhrabani asumna mana thigatpadagi khangdoklaba Superman gi step sing asigi programming bu Ultraman haribo nupasigi manungda loina hapsin khrabani maramadona Lex Luthor na computer gi khuthangda loina control tawba ngami Superman na tawribu khudimang asi unana bagi damakta drone camera kya musu sinaribani masai khuthangda matam chana Superman gi mathakta attack sathana bagi damakta Lex Luthor na order piribani maramadona Ultraman haribo nupasna Superman bu yama line mai thi pi bangam libani leiriba misam praja khudimang nadi hammer of Bolivia haribasi Ultraman aduga masi khujil thorang tawribu khudimang asi Lex Luthor na tawhliba ngaktani habsi khangba nate
ꯃꯁꯤꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅꯁꯨ ꯁꯨꯄꯔꯃꯦꯟꯒꯤ ꯃꯊꯛꯇ ꯁꯥꯎꯖꯤꯜꯂꯤꯕꯅꯤ ꯃꯔꯝꯗꯤ ꯕꯣꯔꯦꯕꯤꯌꯥ ꯑꯃꯗꯤ ꯖꯥꯔꯍꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯁꯤ ꯂꯥꯟ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯁꯨꯄꯔꯃꯦꯟꯅ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯗꯒꯤ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯗꯁꯥꯁꯤ ꯇꯥꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯕꯣꯔꯦꯕꯤꯌꯥꯒꯤ ꯂꯝꯅ ꯁꯥꯎꯕꯗꯒꯤ ꯍꯦꯃꯔ ꯑꯣꯐ ꯕꯣꯔꯦꯕꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯐꯨꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯈꯟꯅꯔꯤꯕꯁꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀ꯭ꯔꯤꯞꯇꯣꯅꯤꯌꯥꯟ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯃ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗ ꯂꯩ ꯍꯥꯏꯕꯁꯤ ꯂꯦꯛꯁ ꯂꯨꯊꯔꯅꯁꯨ ꯈꯪꯂꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯁꯦꯝꯒꯠꯈꯤꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗ ꯊꯥꯈꯤꯕꯅꯤ ꯃꯥꯅ ꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯐꯣꯔꯇ꯭ꯔꯦꯁ ꯑꯣꯐ ꯁꯣꯂꯤꯇ꯭ꯌꯨꯗ ꯍꯥꯏꯔꯤꯕꯁꯤꯅ ꯎꯟ ꯃꯔꯛꯇ ꯂꯩꯔꯤꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯐꯝ ꯈꯪꯗꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯣꯀꯦꯁꯟ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯄꯥꯎꯁꯤꯕꯨ ꯃꯥꯅ ꯂꯦꯛꯁ ꯂꯨꯊꯔꯗ ꯑꯃꯨꯛ ꯇꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯅꯣꯡꯃ ꯍꯥꯏꯔꯤꯕ ꯐꯣꯔꯇ꯭ꯔꯦꯁ ꯑꯣꯐ ꯁꯣꯂꯤꯇ꯭ꯌꯨꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯁꯤ ꯂꯦꯛꯁ ꯂꯨꯊꯔ 마ꯒꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤ ꯏꯚ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯔꯤꯕꯁꯤ ꯃꯇꯥꯡꯁꯤꯗ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯃꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯒꯤ ꯊꯣꯡ ꯑꯁꯤꯗꯤ ꯁꯨꯄꯔꯃꯦꯟꯒꯤ DNA ꯈꯛꯇꯅ ꯍꯥꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯦꯛꯁ ꯂꯨꯊꯔꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯔꯇ꯭ꯔꯦꯁ ꯑꯣꯐ ꯁꯣꯂꯤꯇ꯭ꯌꯨꯗ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯍꯥꯡꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯗු ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯕꯤꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯏꯟꯖꯤꯅꯤꯌꯔ ꯑꯃꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯆꯣꯡꯁꯤꯟꯗꯨꯅ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯐꯣꯏꯗꯠꯇꯨꯅ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯔꯤꯕ ꯍꯨꯏꯁꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯏꯟꯖꯤꯅꯤꯌꯔꯅ ꯃꯥꯒꯤ ꯅꯦꯅꯣꯕꯣꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯍꯨꯏꯁꯤꯕꯨ ꯐꯥꯖꯤꯟꯕ ꯉꯝꯂꯦ ꯃꯐꯝꯁꯤꯗ ꯂꯦꯛꯁ ꯂꯨꯊꯔꯅ ꯂꯥꯛꯂꯤꯕꯁꯤ ꯁꯨꯄꯔꯃꯦꯟꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯆꯨꯝꯅ ꯊꯣꯛꯂꯦ ꯁꯨꯄꯔꯃꯦꯟꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯉꯝꯒꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯅ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯁꯨꯄꯔꯃꯦꯟꯅ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯄꯔꯃꯦꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯁꯤꯜꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯀꯥꯏꯖꯨ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯁꯤꯇꯤꯗ ꯑꯦꯇꯦꯛ ꯇꯧꯍꯜꯂꯤꯕꯅꯤ ꯁꯨꯄꯔꯃꯦꯟꯅ ꯃꯥꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯐꯣꯔꯇ꯭ꯔꯦꯁ ꯑꯣꯐ ꯁꯣꯂꯤꯇ꯭ꯌꯨꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯄꯋꯥꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤꯕꯨ ꯍꯦꯛ ꯇꯧꯔꯦ ꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯨꯄꯔꯃꯦꯟꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯁꯤ ꯃꯈꯣꯏꯅ ꯐꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯁꯤ ꯀ꯭ꯔꯤꯞꯇꯣꯟ ꯄ꯭ꯂꯥꯅꯦꯠꯇꯒꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯊꯪꯕ ꯇꯪꯈꯥꯏ ꯑꯃꯒꯤ ꯁꯔꯨꯛꯇꯤ ꯕꯦꯔꯥ ꯀꯥꯗꯨꯅ ꯌꯦꯡꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯄꯔꯃꯦꯟꯅ ꯃꯃꯥꯡ ꯊꯪꯕ ꯇꯪꯈꯥꯏ ꯑꯃꯒꯤ ꯁꯔꯨꯛ ꯈꯛꯇꯅꯤ ꯃꯥꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯟꯖꯤꯅꯤꯌꯔꯅ ꯃꯄꯨꯡ ꯐꯥꯅ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛ ꯑꯁꯤꯗ ꯁꯨꯄꯔꯃꯦꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯒꯗꯕꯅꯤ ꯑꯗꯨꯒ ꯌꯥꯔꯤꯕꯃꯈꯩ ꯅꯪꯒꯤ ꯅꯨꯄꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯨꯍꯣꯡꯂꯒ ꯅꯆꯥ ꯌꯥꯝꯅ ꯄꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯃꯁꯤꯡ ꯌꯥꯝꯈꯠꯍꯟꯗꯨꯅ ꯍꯦꯟꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯑꯍꯥꯟꯕꯗ ꯅꯪꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯀꯟꯕꯤꯕ ꯍꯤꯔꯣ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯆꯥꯅꯁꯨ ꯌꯥꯝꯅ ꯄꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯖꯣꯏ ꯇꯧꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯨꯄꯔꯃꯦꯟꯅ ꯃꯣꯟꯁꯇꯔ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯊꯦꯡꯒꯥꯏꯅꯕ ꯉꯝꯗ꯭ꯔꯦ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯛꯆꯕ ꯍꯦꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯖꯁꯇꯤꯁ ꯒꯦꯡ ꯍꯥꯏꯅ ꯃꯤꯡꯒꯧꯕ ꯁꯨꯄꯔ ꯍꯤꯔꯣ ꯇꯤꯝ ꯑꯃ ꯂꯥꯛꯂꯦ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯒ꯭ꯔꯤꯟ ꯂꯦꯟꯇꯔꯟ ꯍꯥꯏꯔꯒ ꯈꯪꯅꯕ ꯈꯨꯗꯣꯞ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯦ ꯍꯣꯛ ꯒꯔꯜ ꯀꯧꯕꯤ ꯁꯛꯇꯤ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯤꯁꯇꯔ ꯇꯦꯔꯤꯐꯤꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯌꯥꯝꯅ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯔꯕ ꯁꯛꯇꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯒꯦꯖꯦꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ ꯇꯟꯖꯥꯁꯤꯗ ꯄꯥꯎ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯦ ꯃꯗꯨꯗꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯁꯨꯄꯔꯃꯦꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯥꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯎꯍꯜꯂꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯨꯄꯔꯃꯦꯟꯒꯤ ꯃꯊꯛꯇ ꯀꯤꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯦ ꯑꯍꯥꯟꯕꯗꯗꯤ ꯁꯨꯄꯔꯃꯦꯟꯅ ꯃꯦꯁꯦꯖ ꯑꯁꯤ ꯅꯝꯊꯥꯡꯅꯤ ꯃꯌꯥꯝꯕꯨ ꯁꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯦꯛꯁ ꯂꯨꯊꯔꯅ ꯁꯦꯝꯗꯣꯛꯂꯒ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯨꯏ ꯇꯧꯕꯇꯕꯨ ꯃꯤꯁꯇꯔ ꯇꯦꯔꯤꯐꯤꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯇꯧꯁꯤꯟꯅꯕ ꯅꯝꯊꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯠꯇꯦ ꯑꯩ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯦꯛ ꯇꯧꯔꯕꯅꯤ ꯃꯁꯤ ꯑꯋꯣꯏꯕꯃꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯇꯟꯖꯥꯁꯤꯗ ꯁꯨꯄꯔꯃꯦꯟꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯁꯤ ꯐꯣꯔꯇ꯭ꯔꯦꯁ ꯑꯣꯐ ꯁꯣꯂꯤꯇ꯭ꯌꯨꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯪꯁꯤꯜꯂꯒ ꯂꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯟꯇꯥꯔꯛꯇꯤꯀꯥꯗ ꯄꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯣꯏꯗꯠꯇꯨꯅ ꯃꯥꯡ ꯇꯥꯛꯍꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯃꯥꯅꯁꯨ ꯎꯔꯦ ꯑꯗꯨꯒ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯂꯦꯛꯁ ꯂꯨꯊꯔꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯨꯊꯔꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯨꯏ ꯀ꯭ꯔꯤꯞꯇꯣꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯨꯊꯔꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯨꯏꯗꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯣꯏꯗꯕ ꯄꯥꯎꯈꯨꯝ ꯄꯤꯁꯤꯜꯂꯦ ꯑꯗꯨꯒ ꯁꯨꯄꯔꯃꯦꯟꯅ ꯁꯥꯎꯒꯗꯕ ꯋꯥꯁꯨ ꯃꯥꯅ ꯂꯣꯠꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯨꯄꯔꯃꯦꯟꯁꯤ ꯊꯤꯡꯕ ꯉꯝꯗꯅ ꯁꯥꯎꯒꯠꯂꯛꯂꯦ ꯑꯁꯨꯝꯅ ꯃꯥꯅ ꯁꯥꯎꯒꯠꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯊꯔꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨꯄꯔꯃꯦꯟꯕꯨ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯁꯨꯄꯔꯃꯦꯟꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯤꯡ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯨꯊꯔꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯣꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯋꯥꯠꯆ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯣꯏꯅ ꯁꯨꯄꯔꯃꯦꯟꯕꯨ ꯐꯥꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯁꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯁꯤꯅ ꯅꯝꯐꯨꯗ ꯁꯨꯄꯔꯃꯦꯟꯕꯨ ꯐꯥꯅꯕ ꯍꯣꯠꯅꯗ꯭ꯔꯤꯉꯩ ꯁꯨꯄꯔꯃꯦꯟ ꯃꯁꯥꯅ ꯑꯣꯏꯅ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯄꯔꯃꯦꯟꯕꯨ ꯄ꯭ꯂꯥꯅꯦꯠ ꯋꯥꯠꯆ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯁꯤꯅ ꯄꯣꯀꯦꯠ ꯌꯨꯅꯤꯚꯔꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯨꯊꯔꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯛꯇꯤ ꯂꯩꯔꯕ ꯃꯦꯁꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯄꯦꯁ ꯇꯥꯏꯝꯕꯨ ꯀ꯭ꯔꯦꯛ ꯇꯧꯔꯒ ꯁꯦꯝꯒꯠꯈꯤꯕ ꯃꯐꯝ ꯑꯃꯅꯤ
portal singi khuthang da mafam sida sanction nabagi lambi oiribani masigi pocket universe asigi manung sida Lex Luthor na magi yekna ba kya bu su phajin dun thamlibani mafam sigi jail manung sida Rex Mason atopa mingamana element man han khangnaba meta human amasu phajin dun thamlibani mahakasi hek leiriba element khudimakto on mangambagi shakti ma yawi magi pikliba masanu pabu Lex Luthor na phajin dun thamlibani aduga element man haribisu magi thabakti sina dun thammani Superman bu ot neina nabagi damakta mangonda order supire aduga mayamna khangbigadabadi kryptonite hariba nung makhalasi Superman gi khwaidigi yengthina ba potsakamani masidagi thadorpa radiation na mabu isam samba miyoi ba maka chapmana na mapangal solali masigi kryptonite haribasi akhoi gi prithvi dadi phangde Superman gi planet oriba krypton haibu du phangmani Lex Luthor na masigi kryptonite hariba nung makhalasi bu element man hariba nupasta magi shakti ne semgat nabagi damakta hairi magi pikliba masanu pawu phajin duna thamlibani na Lex Luthor na mangona sinari ba thabak sing simana tawbu tarami Howzek element man hariba nupasna magi makhut ki saruk asibu kryptonite hariba dhatu makhalis to on thokle mastigi thador liberade sanasna howjikti Superman asi atuki matik mapangan chon ba haibu oire tanjasta Luthor na Superman gi personal oibo wahang kya ma hangli adubu Superman na pakhum piu haiba yadre mastigi Luthor na magi pakhum pihan nabagi damakta Superman gi yanajaba mi sing mafam sta pusilak laga nungwina kaptuna hatoppa horakle upai letraba Superman asi howjik kaptuna khangli Nakalamadana Jimmy Olsen ko reporter nupa amulai magasi su Clark amadi Louis Koloina Daily Planet hariba newspaper adugi reporter oina thabak tawminabani Lex Luthor gi girlfriend oribi ib haribi nupi sina Jimmy Olsen hariba nupa sibu aduki matik nungsi jai adubu Jimmy nadi ib haribi nupi sibu khoidana pamjaba leite adubu Luthor hariba nupa sigi arwan basing khangdok na bagi damakta ib haribi nupi sibu nungsi sadana punkibani Nongmudi ibna Superman bu pocket universe amagi manungda Lex Luthor na phajinduna thamle haiba pawsi Jimmy de khangalakibani masigi wafam asibu mung Jimmy na Louis Lane da tamduna khangalle masdagi Louis na Superman bu thado hanabagi damakta Justice Gang hariba superhero sing sing manakta laktuna haijarare adubu makhoi sing sing manungda Green Lantern amadi Hawk Girl makhoi ani di sarkar gi oiba thabak sing da khut thingjinba pamde haiduna mateng pangbina bagi damakta haijarli bu wafam sibu yaraktre aduga Mr. Terrific hariba sinadi Superman gi mateng pangna bu wafam sida manadi yabirakle Mana hanadagi Superman gi haksang da tracker device lo na hapsindun thamkhrabani maramaduna madugi signal khungun liduna Mr. Terrific amadi Louis Lane si Superman bu thiba lagri makhoina hujik yoksilakli basi mi lan na taba marubumi gi mafam manba jaga amadani mafam isdani pocket universe ta sanchin bagi portal leiri badu adu makhoina mafam sti yoksilakpa matamda Luthor gi masing yamlaba lanmi sing makhoida attack toksilakle adu Mr. Terrific ki high tech drone sing sina duna lanmi sing si upun mai tv ngamle masi matungda makhoini na portal na leiri basi gi manak sangsilakle Mr. Terrific na portal sibu hack tawduna hangdok pusungamle masi matungda portal sigi manungda magi drone sing thajinduna Superman bu thina na bagi damakta honari aduga makhoidi manungda sangshin ba tawdana mapan de leptun leibani masigi maramdi pocket universe ki sangsar da sangshin ba si yamna khudung thiningai oi maramdi manung sida black hole ama su leiribani aduna manungda sangshin da na bagi wafam Mr. Terrific na phongdok libani nakalamadana hojek Superman gi phibam si yamna soksin ba haibadu oire magi matawsi uda element man haribu nu pa si thamoi du nungai tabu phawrale aduga Luthor gi mathakta mana shauning bagi chang se asum sum hengalakliwani maramdi marale jadreba miyo kyama Luthor na hatork pasidagi ni masdigi element man na hairai ai gi pikli bi sanu pa sibu nang kanbi bangam gada boyragadi kryptonite asibu ina loktholage mana hairakli bo wafam su Superman na su yare masdigi element man na mana semlam ni ba kryptonite asi loktholak matungda apik ba makhal gi numit amamuk semgalle masigi maramdi Superman gi haksang ta magi shakti sing amu hana lakna na bagi damakta tawibani asuma tawdagi hojek Superman gi haksang sta sakti khara di hanjilak ba hore tawdu mapung phana sakti phang ba haibududi oidri aduga hojek jail si thugai dunu pai thorakle masigi matungda element man gi machanupa amadi magi hui crypto bu su kanbire tanjasta Luthor gi lanmi sing mangonda attack tawsilali mani asuma lanmi sing sigi ama tamthina fight tawdrak pa matam sida radiation gi hirei ma da mata sinkre Isiel 9 center liba radiation asina tarak ibasi black hole amagi manungda oigadori bani Superman na magi leijabi pangal thadaduna Luthor gi lanmi sing si umai tv ngamle aduga yamna wana sining sita black hole sigi manungdagi mahak nan thokpa ngamhore masing matungda Mr. Terrific na mana thajilaliba drone asina Superman magi hui crypto element man amadi magi masanupa makhoi leiriba mafam sibu phangba ngamle drone sigi matungina duna laklaga mafam sidagi thokhinabagi damakta leiriba portal sidagi chongthorokpa ngamle hojek Superman gi haksang gi phibam sathina sokli masi ubudagi Louis Lane na Mr. Terrific ki space ta hapchinduna mabu yupi thakpi rakhiba mama mapa gi yumda mupurakle aduga ningthina pothanduna magi shakti hanjil hannabagi damakta tawribani mathangi numita Superman gi haksang gi phibam mapung phana phagatpa ngamle adubu tanjasta magi wakhalse aduki batik nungai tan leiri masigi maramdi mabu pokpirakliba mama mapana prithvi da mabu tharaklibasi planet asibu khudum chanchilaga mayam asibu minai ohelaga mana ningthoina palhannabagi damakta tharakpani haibu wafam si khanglubadagini mana wakhal nungai tribasi tanjasta mabu yokpirakhiba mapa si tholaktuna nangbu pokpirakhiba imai pana kari pambano haibadu natte maru oribadi nangna kari tawribano haibaduni
ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯅꯪꯅ ꯀꯟꯕꯤꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯒꯤ ꯍꯤꯔꯣ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯨꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯀ꯭ꯂꯥꯔꯛ ꯀꯦꯟꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤꯕꯅꯤ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕ ꯐꯥꯎꯖꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯨꯄꯔꯃꯦꯟꯅ ꯃꯥꯒꯤ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯗ ꯂꯦꯛꯁ ꯂꯨꯊꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯂꯩꯔꯤ ꯃꯥꯒꯤ ꯋꯥꯀꯔꯁꯤꯡ ꯑꯃꯗꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯏꯞꯇꯁꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯦ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯏꯞꯅ ꯀꯞꯇꯨꯅ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯖꯤꯃꯤ ꯑꯣꯜꯁꯟꯒꯤ ꯃꯐꯝꯗ ꯂꯨꯊꯔꯒꯤ ꯂꯩꯔꯤꯕ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯁꯤꯌꯥꯔ ꯇꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ ꯖꯤꯃꯤꯅ ꯂꯨꯏꯁꯇ ꯑꯃꯨꯛ ꯇꯝꯗꯨꯅ ꯈꯪꯍꯜꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯀꯨꯞꯅ ꯋꯥꯈꯜ ꯈꯟꯊꯕꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯃꯃꯜ ꯇꯥꯡꯂꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯕꯣꯔꯦꯚꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯐ꯭ꯔꯤꯗ ꯁꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯖꯔꯍꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯧꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯦꯛꯁ ꯂꯨꯊꯔꯅ ꯕꯣꯔꯦꯚꯤꯌꯥꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯖꯔꯍꯥꯟꯄꯨꯔꯕꯨ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯖꯔꯍꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯂꯧꯁꯤꯟꯒꯗꯧꯔꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯈꯪꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯏꯞꯅ ꯊꯥꯗꯣꯛꯂꯤꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯁꯨꯄꯔꯃꯦꯟꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯦꯛꯁ ꯂꯨꯊꯔꯅ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯆꯠꯊꯩ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯖꯤꯃꯤ ꯑꯃꯗꯤ ꯂꯨꯏꯁꯂꯦꯟ ꯑꯅꯤ ꯄꯨꯟꯗꯨꯅ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯅ꯭ꯌꯨꯁ ꯑꯃ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕꯗꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯦꯛꯁ ꯂꯨꯊꯔꯅ ꯍꯧꯖꯤꯛ ꯁꯨꯄꯔꯃꯦꯟ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯨꯄꯔꯃꯦꯟꯕꯨ ꯊꯣꯔꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯅꯤ ꯇꯧꯔꯦ ꯑꯃꯅ ꯕꯣꯔꯦꯚꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗ ꯍꯥꯏꯗꯨꯅ ꯖꯔꯍꯥꯟꯄꯨꯔꯗ ꯈꯨꯗꯛꯇ ꯂꯥꯟꯗꯥꯗꯨꯅ ꯂꯥꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯅ ꯃꯥꯒꯤ ꯄꯣꯀꯦꯠ ꯌꯨꯅꯤꯚꯔꯁꯀꯤ ꯄꯣꯔꯇꯦꯜ ꯑꯗꯨꯕꯨ ꯑꯣꯚꯔꯂꯣꯗ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯄꯥꯡꯊꯣꯛꯄꯅꯤ ꯇꯧꯕꯇꯕꯨ ꯑꯁꯨꯝꯅ ꯄꯣꯔꯇꯦꯜ ꯑꯁꯤꯗ ꯑꯣꯚꯔꯂꯣꯗꯀꯤ ꯀꯃꯥꯟ ꯄꯤꯁꯤꯜꯂꯨꯕꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯁꯤꯗ ꯆꯥꯎꯔꯕ ꯂꯩꯀ꯭ꯔꯛ ꯑꯃ ꯊꯣꯛꯂꯛꯂꯦ ꯂꯩꯀ꯭ꯔꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯄꯣꯀꯦꯠ ꯌꯨꯅꯤꯚꯔꯁ ꯑꯗꯨꯅꯤ ꯑꯗꯨꯒ ꯇꯝꯊꯤꯔꯕ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯗꯨꯁꯨ ꯂꯩꯔꯤꯕꯅꯤ ꯂꯩꯀ꯭ꯔꯛ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯆꯥꯎꯊꯣꯔꯛꯄꯗꯒꯤ ꯁꯤꯇꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯂꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯨ.ꯑꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯍꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯅꯕꯒꯤ ꯋꯥꯐꯝ ꯂꯥꯎꯊꯣꯛꯂꯦ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯆꯦꯟꯅꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯨꯄꯔꯃꯦꯟꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯕꯣꯔꯦꯚꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯖꯔꯍꯥꯟꯄꯨꯔꯗ ꯂꯥꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯤꯁꯇꯔ ꯇꯦꯔꯤꯐꯤꯛꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒ ꯄꯣꯀꯦꯠ ꯌꯨꯅꯤꯚꯔꯁꯀꯤ ꯄꯣꯔꯇꯦꯜꯗꯒꯤ ꯊꯣꯛꯂꯤꯕ ꯂꯩꯀ꯭ꯔꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯤꯡꯍꯧꯗꯕ ꯌꯥꯔꯣꯏ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯁꯨꯄꯔꯃꯦꯟꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟ ꯇꯧꯐꯝꯗ ꯆꯠꯀꯦ ꯇꯧꯔꯝꯂꯤꯕꯁꯤ ꯇꯣꯛꯊꯣꯛꯂꯒ ꯃꯤꯁꯇꯔ ꯇꯦꯔꯤꯐꯤꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯇ꯭ꯔꯣꯄꯣꯂꯤꯁꯇ ꯑꯣꯏꯅ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯔꯍꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅꯗꯤ ꯁꯨꯄꯔꯃꯦꯟꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯄꯔꯃꯦꯟꯗꯤ ꯆꯥꯎꯅ ꯑꯁꯨꯝ ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯀ꯭ꯔꯛ ꯑꯁꯤꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯃꯊꯧ ꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯖꯔꯍꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯁꯤ ꯖꯁꯇꯤꯁ ꯒꯦꯡꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯀꯥꯡꯕꯨꯁꯤꯅꯤ ꯃꯁꯤꯗ ꯒ꯭ꯔꯤꯟ ꯂꯦꯟꯇꯔꯟ ꯍꯣꯞ ꯒꯥꯔꯜ ꯑꯃꯗꯤ ꯃꯃꯥꯡꯗ ꯁꯨꯄꯔꯃꯦꯟꯅ ꯀꯟꯕꯤꯈꯤꯕ ꯑꯦꯂꯤꯃꯦꯟ ꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯥꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯖꯔꯍꯥꯟꯄꯨꯔꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯀꯟꯕꯤꯔꯦ ꯍꯣꯞ ꯒꯥꯔꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯐꯠꯇ꯭ꯔꯕ ꯕꯣꯔꯦꯚꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯕꯨ ꯃꯊꯛꯇ ꯋꯥꯡꯅ ꯄꯥꯏꯈꯠꯇꯨꯅ ꯄꯨꯈꯠꯂꯒ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯑꯦꯂꯤꯃꯦꯟ ꯃꯦꯟ ꯍꯥꯏꯔꯤꯕꯁꯤꯕు ꯖꯁꯇꯤꯁ ꯒꯦꯡ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯇꯤꯝ ꯑꯁꯤꯗ ꯃꯥꯕꯨꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯨꯄꯔꯃꯦꯟꯅ ꯃꯦꯇ꯭ꯔꯣꯄꯣꯂꯤꯁ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯆꯥꯎꯅ ꯀꯤꯟꯊꯔꯛꯂꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯉꯥꯛꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯄꯔꯃꯦꯟ ꯑꯃꯗꯤ ꯃꯤꯁꯇꯔ ꯇꯦꯔꯤꯐꯤꯛꯅ ꯆꯥꯎꯔꯕ ꯂꯩꯀ꯭ꯔꯛ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯤꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯈꯟꯅꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯤꯁꯇꯔ ꯇꯦꯔꯤꯐꯤꯛ ꯑꯁꯤꯗꯤ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯄꯔꯃꯦꯟꯅ ꯃꯈꯣꯏ ꯑꯅꯤꯃꯛꯀ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯊꯦꯡꯒꯥꯏꯅꯗꯨꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯇꯧꯕꯇꯕꯨ ꯁꯨꯄꯔꯃꯦꯟꯅ ꯃꯈꯣꯏ ꯑꯅꯤꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯁꯨꯄꯔꯃꯦꯟꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯟꯖꯤꯅꯤꯌꯔꯅ ꯃꯥꯒꯤ ꯅꯦꯅꯣꯕꯣꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯄꯔꯃꯦꯟꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯦꯅꯣꯕꯣꯠꯁꯤꯡ ꯑꯁꯤꯅ ꯁꯤꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯥꯒꯤ ꯂꯪꯁꯇ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯁꯣꯔ ꯐꯨꯟꯒꯠꯍꯟꯗꯨꯅ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯨꯄꯔꯃꯦꯟꯅ ꯑꯋꯥꯕ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯅꯦꯅꯣꯕꯣꯠꯁꯤꯡ ꯑꯁꯤ ꯃꯁꯥꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯑꯀꯥꯁꯇ ꯄꯥꯏꯈꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯅꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯃꯥꯕꯨ ꯐꯥꯔꯒ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯨꯄꯔꯃꯦꯟꯅ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯌꯨꯡꯅ ꯄꯥꯏꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯜꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯝꯂꯤꯕ ꯅꯦꯅꯣꯕꯣꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯥꯏꯊꯣꯔꯛꯂꯦ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯇꯧꯕꯇꯕꯨ ꯑꯜꯇ꯭ꯔꯥꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯑꯁꯣꯛꯄꯟ ꯌꯥꯎꯗꯦ ꯃꯥꯒꯤ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯃꯥꯁ ꯑꯁꯤꯗꯤ ꯁꯦꯒꯥꯏꯔꯦ ꯑꯗꯨꯒꯗꯤ ꯃꯇꯥꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯅꯍꯥꯟꯗꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯁꯨꯄꯔꯃꯦꯟ ꯃꯁꯥꯃꯛꯀꯤ ꯀ꯭ꯂꯣꯟ ꯑꯃ ꯑꯣꯏꯔꯝꯂꯦ ꯂꯦꯛꯁ ꯂꯨꯊꯔꯅ ꯁꯨꯄꯔꯃꯦꯟꯒꯤ ꯁꯝꯅꯥ ꯑꯃꯒꯤ ꯃꯇꯦꯡꯅ ꯀ꯭ꯂꯣꯟ ꯁꯦꯝꯗꯨꯅ ꯁꯥꯒꯠꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯁꯨꯄꯔꯃꯦꯟꯗ ꯍꯦꯛ ꯆꯦꯜꯂꯤꯕ ꯁꯛꯇꯤ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗꯁꯨ ꯂꯣꯏꯅ ꯌꯥꯎꯏ ꯇꯧꯕꯇꯕꯨ ꯂꯧꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯦꯡꯂꯨꯔꯒꯗꯤ ꯁꯨꯄꯔꯃꯦꯟꯅ ꯃꯉꯣꯟꯗꯒꯤ ꯁꯤꯡꯕ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯊꯔꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯂꯨꯊꯔꯒꯤ ꯀꯥꯡꯕꯨꯅ ꯐꯣꯔꯇ꯭ꯔꯦꯁ ꯑꯣꯐ ꯁꯣꯂꯤꯇ꯭ꯌꯨꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯈ꯭ꯔꯤꯕꯗꯨ ꯑꯜꯇ꯭ꯔꯥꯃꯦꯟ ꯍꯥꯏꯔꯤꯕꯁꯤꯒꯤ DNA ꯁꯤꯖꯤꯟꯅꯔꯒ ꯆꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯨꯄꯔꯃꯦꯟꯒꯤ DNAꯅ ꯁꯦꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯣꯔꯇ꯭ꯔꯦꯁ ꯑꯣꯐ ꯁꯣꯂꯤꯇ꯭ꯌꯨꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯄꯣꯀꯦꯠ ꯌꯨꯅꯤꯚꯔꯁꯀꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯤ ꯑꯗꯨꯕꯨ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯁꯨꯄꯔꯃꯦꯟꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ
ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯨꯄꯔꯃꯦꯟꯅ ꯇꯧꯔꯛꯀꯗꯕ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯦꯛꯁ ꯂꯨꯊꯔꯅ ꯃꯥꯒꯤ ꯁꯤꯁꯇꯦꯝꯗ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯥꯅ ꯀꯃꯥꯟ ꯄꯤꯗꯨꯅ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯁꯨꯄꯔꯃꯦꯟꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯉꯝꯕꯅꯤ ꯇꯟꯖꯥꯁꯤꯗ ꯁꯨꯄꯔꯃꯦꯟꯅ ꯍꯨꯏꯁꯜ ꯈꯣꯡꯗꯨꯅ ꯃꯥꯒꯤ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯕꯨ ꯃꯐꯝꯁꯤꯗ ꯀꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯌꯥꯎꯔꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯕꯨ ꯆꯤꯛꯊꯠꯍꯜꯂꯦ ꯃꯔꯝꯗꯤ ꯁꯨꯄꯔꯃꯦꯟꯅꯁꯨ ꯈꯪꯂꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯂꯦꯛꯁ ꯂꯨꯊꯔꯅ ꯎꯔꯤꯕꯁꯤ ꯃꯁꯤꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯈꯨꯠꯊꯥꯡꯗꯅꯤ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯁꯣꯝꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯦꯛꯁ ꯂꯨꯊꯔꯅꯁꯨ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯨꯄꯔꯃꯦꯟꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯀꯦꯠ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯕꯨ ꯂꯪꯁꯤꯟꯗꯨꯅ ꯃꯥꯡꯍꯜꯂꯦ ꯑꯁꯨꯝꯅ ꯃꯥꯏꯊꯤꯕ ꯐꯪꯕꯁꯤꯗ ꯂꯦꯛꯁ ꯂꯨꯊꯔ ꯑꯁꯤꯗꯤ ꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯥꯎꯅ ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯀ꯭ꯔꯛ ꯑꯁꯤꯕꯨ ꯃꯥꯅ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯁꯨꯄꯔꯃꯦꯟꯕꯨ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯣꯏꯅ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯁꯨꯄꯔꯃꯦꯟ ꯑꯃꯗꯤ ꯃꯤꯁꯇꯔ ꯇꯦꯔꯤꯐꯤꯛ ꯑꯁꯤ ꯂꯨꯊꯔꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯤꯁꯇꯔ ꯇꯦꯔꯤꯐꯤꯛꯅ ꯂꯨꯊꯔꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯔꯇꯦꯜ ꯑꯁꯤ ꯑꯣꯞ ꯇꯧꯁꯤꯟꯗꯨꯅ ꯆꯥꯎꯅ ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯀ꯭ꯔꯛ ꯑꯁꯤ ꯊꯤꯡꯖꯤꯟꯕ ꯉꯝꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯤꯃꯤ ꯑꯃꯗꯤ ꯂꯨꯏꯁꯂꯦꯟꯅ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯑꯁꯤ ꯃꯌꯥꯝꯗ ꯁꯟꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯦ ꯍꯥꯏꯕꯗꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯕꯣꯔꯦꯕꯤꯌꯥꯗ ꯏꯟꯁꯤꯟꯗꯨꯅ ꯖꯔꯍꯥꯟꯄꯨꯔꯗ ꯂꯥꯟ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯟꯕꯅꯤ ꯑꯗꯨꯒ ꯁꯨꯄꯔꯃꯦꯟꯕꯨꯁꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟꯁꯤꯡ ꯃꯥꯅ ꯌꯥꯠꯈꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯄꯣꯀꯦꯠ ꯌꯨꯅꯤꯚꯔꯁꯀꯤ ꯄꯣꯔꯇꯦꯜ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯎꯔꯕ ꯂꯩꯀ꯭ꯔꯛ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯁꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯟꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯦ ꯃꯁꯤꯒꯤ ꯄꯥꯎꯁꯤꯡꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅꯁꯨ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯨꯄꯔꯃꯦꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯗꯨꯁꯨ ꯂꯦꯛꯁ ꯂꯨꯊꯔꯅ ꯁꯦꯝꯖꯤꯟꯗꯨꯅ ꯄꯨꯊꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯊꯥꯖꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯌꯨꯑꯦꯁꯀꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒ ꯂꯥꯟ ꯊꯣꯛꯀꯦ ꯇꯧꯔꯝꯂꯤꯕ ꯕꯣꯔꯦꯚꯤꯌꯥ ꯑꯃꯗꯤ ꯖꯔꯍꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯁꯨꯄꯔꯃꯦꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯛꯁ ꯂꯨꯊꯔꯕꯨꯁꯨ ꯖꯦꯜꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄꯣꯀꯦꯠ ꯌꯨꯅꯤꯚꯔꯁꯀꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯥꯗꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯄꯔꯃꯦꯟꯅ ꯃꯥꯒꯤ ꯃꯄꯨꯡ ꯐꯥꯕ ꯁꯛꯇꯤ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯐꯣꯔꯇ꯭ꯔꯦꯁ ꯑꯣꯐ ꯁꯣꯂꯤꯇ꯭ꯌꯨꯠ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯔꯣꯕꯣꯠꯁꯤꯡꯕꯨ ꯍꯥꯟꯅꯒꯨꯝꯅ ꯁꯦꯝꯒꯠꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯂꯤ ꯇꯟꯖꯥꯁꯤꯗ ꯀꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯍꯥꯛ ꯑꯁꯤ ꯁꯨꯄꯔꯃꯦꯟꯒꯤ ꯀꯖꯟ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯏ ꯁꯨꯄꯔꯃꯦꯟꯒ ꯆꯞ ꯃꯥꯟꯅꯅ ꯃꯉꯣꯟꯗꯁꯨ ꯄꯋꯥꯔꯁꯤꯡ ꯆꯦꯜꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯑꯁꯤ ꯈꯔ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯇꯧꯏ ꯌꯨꯅꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗꯅꯤ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯥꯒꯤꯅꯤ ꯁꯨꯄꯔꯃꯦꯟꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯊꯝꯂꯝꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯈꯪꯍꯟꯖꯔꯝꯒꯦ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯀꯥꯔꯥ ꯍꯥꯏꯔꯤꯕꯤ ꯑꯁꯤꯒꯤ ꯁꯨꯄꯔ ꯒꯔꯜ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯔꯤꯂꯤꯁ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯗꯤꯔꯦꯛꯇꯔ ꯖꯦꯝꯁ ꯒꯟꯒꯤ DC ꯌꯨꯅꯤꯚꯔꯁꯀꯤ ꯑꯅꯤꯁꯨꯕ ꯐꯤꯂꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯁꯨꯄꯔꯃꯦꯟ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯤꯕꯁꯤꯗꯤ ꯌꯥꯝꯅ ꯁꯝꯖꯤꯜꯂꯒ ꯇꯧꯖꯕꯅꯤ ꯍꯌꯦꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯝꯅ ꯁꯟꯗꯣꯛꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ngasi gi explanation is kamdo buge haibu comment box ta thambiram aina haibada soikiba lankiba madi sida hobu yaw matamda mayam da ngakpiu haibu wafam thamjari video bu like tabu madi share tabu su kawbi ganu atawsuna international movies singi manipuri da explanation tabi na bugi damakta igi movie story manipur haiba channel sibu subscribe tabiu masigi loina ngasi gi video si matang sta loisin jarege sanjit sharma na mayam bu amka na khurumjari